Kuki militant singna piklibangang yauna miyoi taruk fazin kibagi mayokta Jiribam districta tang taraga taruktagi pungni fuganipan gi general strike lauthokre. Jiribam gi Babuparada Jimpal gi officer Jiri United Committee na pangthokiba paugi mi famamada committee asigi convener H Priyanandana general strike chathabagi wafamasi lauthokibane. Miyamda convener sinamakata na Borobekra police station da Kuki militant singna nongmayama di bomb kap sinduna Landarambatana tana pikliba angang yauna miyoi taruk faduna pukiba si pangdabagi thawongni. Committee asina fazin kiba miyoi taruk ado pung kungamari gi manungda puthoktuna makhoi gi imung manungda sinabiyu haikrabasu ngasi fawbalai ngakna puthokpa ngamdre. Hiramasaga mari lainana hayeng numidang pung taruk taba matamda Jiribam da miyam gi oiba maira rally ama pangthoklagani. Loinana Kuki militant singna fazin kiba miyoi taruk tekta kaidana imung manungda laingakna sinaba ngamdabagi mayokta tang taraga taruktagi hauduna Jiribam district pumbada pung nifuganipan gi general strike tauragani haiki. Jiribam da leiriba CSO sing gi apunba oriba Jiri United Committee na sinjaraga hayeng asi maira rally ma apunbagi oiba pangthokjagani mathanggi numit tang 13 tana general strike lauthokjare loinana local MLA Biriba MLA asi marang press briefing amada social media da thinglajabada mahak asi power amata leite haina haiba wahi na singba khoi taja bangi maramaduna power leitaba khogi local MLA kudakta khoi pham thado